Halo. Ngasi ibdo ikai khumnajaraba ikai khumnajarabising mingwena amamamta panjadragasu punopo ikai khumnajabusari loina ngasigi asigumlaba football tournament asibu yengba lakpiriba akoibada lebiriba ikhunja asigi amadi tonga tonga mafamdagi lakpiba football bu thawai hapiriba babok singh buchu ikai khumnajabuchari loina ngasigi akoi ki sanagodariba team singi player sing official sing punmo ikai khumnajabuchari loina ngasigi asugolba thoram asibu coverage bibiriba media gi marwa bang sing loina singjamai 360 buchu ikai khumnajabuchari ekoi ngasigi asugumba tournament Kagemba football trophy 2025 wahay amida tentana thamjage Kagemba football trophy asi 1991-92 oiramba yai adawaida aya isamakna ngasigi leiriba club asigi kyamga youth pioneer club KYPC gi general secretary gi thaupuringe matamduda hawdok sakhibani hariba matamduda hawdokhiba matamdadi tournament asi apikpa angang macha singi state mini boys football tournament haidana aikoi madu hawdok sakhibani matamduda ihan hana hawdok matamda masing yamlaba adugumba angang singi team nipu mona saruk yaraga pangthokhiba hawdokhiba adugumba kageba football trophy ni marudagi mathang ahongba asum lakhibaduna akoi ngasi di state open da senior single level da ngasi aikoi kageba football trophy ngasi su aikoi pangthona ba semsari kari gi damakta ngasi aikoi khudimaki isoramani aikoi na lamda sathosu adigi thaba ama tawrasu ibdobu ningjaba maapu kurumjaba masi aikoi gi tawdraba yadraba adugumba yamna luna khanjaba adugumba isoramani ai hangna matamduda Kagemba football trophy si kanagumba individual mi amagi maramda leibaki damakda kathokpa adugumba leibaki sacrifice tawgraba mi amagi maramda tawjira haidana ai hangna khalamba ihan hanba makta khalami adubo kedang mi haibasi kanagumba mi du mi wena lakamatamda mabu pamba pamdaba nungsidaba haibam su leibanina tung koina asana mi ngamada yengakada hayeng yam sangna tournament asu mayamna nungsibiba mayamna sajok pibiba mayamna adugumba tung koina chatkadaba tournament ama karam tawna hengadige na khalu matamda masidi kyamgai ki praja khudingmak ki thawai oijariba yamna aikoina ki na hangoina chachareba ibudo Kagembagi mingda tholagedi mipum khudimakna akoigi cooperation pibiba mayam ke sajok phangba adugumba tournament ama oigani na khalakanda tournament se akoi ibido Kagembagi minglen lawjarakanda Kagemba trophy haina ming thonjagibani hauje aikoi Kagemba trophy ngasi hawdokun mini tongba club kyamarum aikoi masida saruk yagadawri ngasi ayangna tanja se lawjaraga ngasi aikoi na ngasi tournament pangthok chariba mafam kyamga haibong makhong lampak yamna singjamaidagina thawbal asai phau sum yengjaba matamda yamna chinglemba adugumba yamna ningthijaba adugumba sanabung amani haibada aikoi laloi he na magul hapiribedi ngasigi lampak sida mayamna adum chanaba yaba tangna uba phangdaba adugumba football gi adugi tongan ba multi purpose sinaba yaba akoigi
स्टेडियम गैलरी अमा लेबसे मसी यामना मसीगिदमक्ता मणिपुर गवर्नमेंट इंडिया गवर्नमेंट अदुगा मसीबु अखोगी हक्थेंगना पुबिरक्लिबा मियोइसिंग बुसु अहाकी माइकैदगी हाइनिंगाई लेतना थागतसरी असिगुमलबा ममल यामलबा ग्राउंड अमा थम्बीबगीदमक्ता सिल लांगदना पुबिरे हारगा लमदमसिदा उहनबीबगीदमक्ता अदुगुम्बा मियोइसिंग अमदी खुदिमकपु मरी लेनबा खुदिमकपु अहांगना हन्नन थागतचबा फोंदोकचरी अदुना ngasi tanja selokjara kanda asuk fajargraba ningtriba ground asidagi mamal yamlaba player kya thokre iramdam kyam gaidagi su mamal yamlaba player kya ama thokrabani thokadabagi ngaiduna leiba player kya ama promising ba player kya ama su aikoi leiribani aduna ngasi gi tanja sidam ayhangna ikai khunajaraba kairaw kendra gi honorable MLA gi mafamda ayhangna su ayhaki maikaidagi yamna humble request ama tawjari madudi hairiba ground ase awarapa yengbira kanda masigi samgar sagat piba aikoi gi tanglaba sanori kaya gi thawai woriba ground ase masi tekta kaidana ground ase lehannaba honabada honorable MLA gi chaurba thodang adu lobiyu amadi fajaraba samgar sagat pegi thaba ground ase de tobiro haiwa phamse ngasigi honorable gi tanjaji lawsaraga hangna humble request ama tawjari अखोई खुदिमंगना अखोई हिंगब तारबदी अखोई लेबाकना सिंथानब याबा अदुगुम्बा थबक खरा अखोई तौरम्बा हाइबसे मी खुदिमकी अपामनी अदुबु मी खुदिमना पांगथोकपा ngamde फतब थबक तौरमगना मागे मतमदा सिगी थबकसे तौरमबनी मागे मतमदा लेबाकसे लेखा ताहलमनी मागे मतम निंगथौरेल अदुगी मतमदा लेबाकसे पुंगुन मुलहलमबनी मागे मतमदा सि सेमगलमबनी हाइबसे मसे हय अखोना संगना सोना होगदोरिबनी मरम मदुना मियोइबगी पुंसी हाइबसे मसी यामना सांगब नते मियोइबगी पुंसी असे असुकमतिक तेनमनी पांगथोकदब थबंगना अखोइगी मसिंग यामख्रबा अखोइगी थौदांग कया अमा लैबनी मरम मदुना अखोइना हिंगिगी मतमदा अखोइना अफब थबक मियामना सिंथाब याबा थबक मियामना कारोइदब थबक खरा तौरम्बा हाइबसे मसीनी अखोइगी पुंसीगी पांदमदी पुंसीमगी असेंगबा अखोइगी मीनिंग करिनो वाहनथोक करिनो हारगदी मिपुंग खुदिमंगना अखोइबु सोनबा याबा थबक खरा तौरम्बा हाइबसिनी अदुना ngasi अखोइना अखोइगी मीसिंगी मरक्तगी लाइवोइ खरबा अखोइगी नेता हिजम इराबोट ngasi अखोइना लाइगुमना अखोइना निंगनरी मरमदि करिगी इराबोना कदोबा मियोइ बगिदमक्ता मणिपुर की प्रजा सिंगिदमक्ता सिंथाबा याबा थबक कया अमा तौरमबदुना ngasi हिजम नेता इराबोट ngasi अखोइना लाइगुमना माबा अखोइना निंगिबसिनी मरमदुना अखोइ ngasi की प्लेयर सिंगना सु अखोइगी हिंगेगी मतमदा यामना सिंथाबा याबा अदुगुम्बा इसागे परफॉर्मेंस अदुगे प्रोफेशन ओइबा लंबीदा संगलकपा ngamnabagi honaba madu honahningi haibadi ngasi अखोइ लमदम सिदा फुटबॉल लौरिबा थबदांग असे असुक मतिक चावरबनी मणिपुर की अंगांगसिंग फुटबॉल प्लेयर सिंग ngasi अखोइ इंडिया की अदुगुम्बा तुंगा तोंगबा ISL की लीग न सिंगबा तुंगा तोंगबा क्लब सिंग सानरगा मणिपुर द पुसललिबा पैसा से इन हेना होजी की IAS अमदगी IPS अमदगी हेना मखोइना याम इज्जत लेने हिंगबा यारबनी मखोइना डॉक्टर अमदगी हेना इज्जत लेने हिंगबा यारबनी मखोइसु अदुगुमनि हिंगबा यारबा अदुगुम्बा अखोइ के प्रोफेशन की लाइन द संगबा यारबनी फुटबॉल हाइबा मसाना से मरबदना अखोइ अंगांग सिंग ngasi युमदोंग खुदिंगी लारिक तंबगुमना अखोइ मा पा सिंगना थिनबीबा मोइबु केयर लोबीबा सानाबगी लंबीदा मखोइबु ओजा गुरु सिंग मनाक्ता थाबीरे हाइरगा निंगथिजना प्रोफेशनल लाइन द संगबा तारबदी फुटबॉल हाइबा मसाना से यामना अखोइगी मियोइबा अमना हिंगबगी लंबीदा इज्जत लेना हिंगबा यारबा अदुगबा गेम अमा ओइरबनी हाइबा वाफम से अहा थमजोगा लोइनना ngasi mayamdagi asiguma tournament se अखोइ निंगथिजना अखोइ चथनबगी ईश्वर के फमदा खुरुमजरी मैम से कोऑपरेशन पीबीयू हाइबा फमजे थमजरगा अखोइ लोइसलपदा हौजी हौजी अखोइ लेबाक सिदा तंगदु लेतादबा अखोइ अमदि अखोइ लेरी आने निंगसिंग जनिंगबदी मेगी हौगिबा 2024 की मेदगी हौरखिबा अदुगुम्बा
lamdam sida maitai singum muthanaba chatharakpa aduguma phatkidraba aduguma thaudo wathok kaya sin maram oiraga hoji phawba lamdam se koi tangdulita ba leitri aduna maram oiraga akoi gi live gi kuthang di yengbiriba isil nauk singna aikoi asigumba lalak sida football tournament ama aikoi tawri base mase aikoi lana lobi gnu tangai phadna aikoi sanaroi sing punchen ba aikoi myam ase amat toina punchen ba yana ba gi damakta sports na piriba aikoi gi unity edo madugi akoi gi thodang adu aikoi saruk jajaboina madu hona jabani loinana aikoi sanaroi singna angasi gi sanabasda karigumbada aikoi gi sinbi langbir basingi maikai degi aikoi gi black ribbon gumba amba sanaroi singda kiraga asugumba awana sada khoju saruk jari haibagi wakhalo adu phongdok piragadi hena nungai jagine ha phamje ai thamjage loinana ai gi wangam ge tanjal loisenjage punabu thagachari Thagachari kai komazaraba oja Sam Kennedy ngasiga sumlaba 13 khage ma football trophy 2025 ka mari lenena yamna marik chumba nungiba waron thambira magida makta loinena akhoi football match hogdokpagi tanjam nikubadu yorokpaga loinena tangai phadana sinja langjirba singi maikaidagi kai komazaraba ngasigi thorom asigi chief guest ki phampham langdal lengsin biriba mingoina panjarbada kai komazaraba loromam rameshwar mitai honorable MLA kairau esibu Marik Chumba Wahi Manga Tarang Thambiraga Nasigi football match asi Hogdok Pigani Loinana Kai Kumazaraba Honorable So Nasigi All Star Kyangwegi Yamna Maching Leba Mathauna Leba Sanroya Moina Nasigi opening match asi Saruk Yabigani Masigi the Maktam Yam Pumna Magna Mapung Pana Sajok Pinna Bigani Pumna Patagasari Mayam Puna Makakonochari Nasigi Taram the Luxuba Kagam Football Trophy Singani Kungamanga, Gitormasida, that's Pambiru Simming Hoki Bandaki and Park up, Hoki Bandaki and Park up, okay, winner way. Aduga Lakatori was still going Sanaba Sanaba Home Domale, and the Rodana, Koshi made Aduga, Premeling the Simbacon of Kim Saragla Karigumba, still Exida, Champion Webamagadi, Thar I Lik Sukoi, qualify Wayne, Adana Koi, Kamway the Gaitara. Angang kharasu mapan gi tongan ba asoba company singda ade handaki national game da koi karauli su te play ani yawe adu pa gi side ju play ani yawe samai to anang sai pan bi khibedo adum football masana sina koi gi makasa ijal loin hingba de masa masa ing manung gi thakpa su yam chauna mateng goi ai gi lekai da angang ta railway da ma thawak change ade mana koi gi Bangalore FC da chana male mai tha changkhai gi mathakta Pangi, ada top akoi camera lekai di angang sing tongan ba sana basing dadum aming chape yawe samai tok dana akoi gi leriba camera club sing na samai sana khona basida to na mego to bidana sana bu yokhat piu se amna puning thakon ningai na habijima ai thamjage aduga sana basi khudong chawa lokjara ka dang sai akoi lesa hindian da environment department gi makha da function lama sin bane adu lesa hindian je koi gi camera gi Paran members sing siang bahu bune tuh marak ceda aku independent department penting pang berakanda yang pasal nana siang bire masih kita makta yang na independent department boy yang thakar pungtok cari adu ko yang na tawan wai taba masa mung di palaroi aku gi lesai dia nasi kiam ko gi village aku 68 ki makha da dum lei bane aku di masih asum na poki toren khongmaloi nu ude yang na sorgi yang puari ke thagon rakpa yang aru bulai phamusu sai khudingi ko inga thare ka leka tam yang na maroi badugumba jaga amane aduna kyangoi praja singna yang ngaksin ngak chaksin na kina sender ga lakpane makha ta so adum akoi sena jakhini adun hai bulai sai thing che akoi kyangoi gi halaman phaktak ta ge dum khoina yamna hai ta chai khudingi ha ka leka torga sender ga lakpane aduna sida kai keno ngangai ta ba jam ngai te anu shala ga politician amoir kanda peng choi bi thabak se matung ai tawbigan hai na ngasi social media amadi press ki sinau me amakta ai hajari ram taw thokba development da kaida dum tawbiyo mamang da su function lamada kari ngang haiba ta ke koi ki chafu kar kwang harawi gaina aina ma thamjaning badi masadu da chafu ji kana thugai rom ge ba kana thugai hong ge ba ado masai khudong cha ba khar gi makta suklu raba state ki tangdu leita draba ngasi ke don heng ke don tang ta ba khang da sengmai lan chapang da matam basida Tori ba sarkar ki thawng se pen da ba khara ta bodo masa ki paisa chakra phangba gi makta ahal wai ba tamani hum su ka male wakhal su be thabak to biganu hai ba jima ai ngasi
सानबगी मतंग जाम लोकजर कांदा आई थि संदोक्सरी लेसा हिदेन मखा ताना कोई सेमखिनि अदुगा हाइब जगह से याम पोवारीगा मरु लेम जगह से मणिपुर Standard Robert Higher Secondary School Kansipur isibu yamna tentakpa thoromasi hena mapung phana pangthokpa yanaba wis bibiramnaba isibu koksinjari ngasi February gi tangani nomaijing numit lising ani kunmanga asikumaba yamna yai phraba numit asida kyanggai haibong makhong lampakta kuntra taraga hundorak suba khagemba Football Trophy 2025 ki inaugural function lasigi dais da election biriba koigi thoido endone kai khumda jaraba I Laurema Rameshwar Maite Honorable MLA Kairao AC Chairman Planning and Development Authority Government of Manipur ko ina ibungo ngasi chief guest ki phambam laung election bi babu ani kai khumda bu seri loina na ko gi ina ibungo sing ngasi gi football gi match asida su saruk yabi gani haidna election bi kre yam thagat sari sumaina thawai yauna hona bibagi damakta aduga koi gi sima kage ma Football Trophy gi simbi langwi ba koi gi Nepram Kishan Singh Junior Mr Asian International Judge Body Building President KYPC gi koi gi President bai bi ba koi ina bu su aina kai khonda bu sari guest of honor gi mafam nang da lingchan bi ba akoi gi Ramananda Nomai Kapa MCS Joint Chief Electronic Officer Government of Manipur Registrar Manipur Technic and University ko inaw bungo suena kai kumna bu sari adaga ko jam sobas chairperson ki angwai gram panchayat inaw bu suena kai kumna bu sari loina na ojak Sam Kennedy founder principal the Imphal Public Higher Secondary School Kansipur advisor KYPC ex general secretary KYPC akoi isa sibu joai nei kai khunda bo seri aduga yamna nungai jaba mana koi sigumba hojiki Manipur gi tangdu leita darba matam asida akoi sigumba khagemba Football Trophy sindaba yade haiduna kyangoi KYPC na simbi langbi duna sigumba tournament ama sinbi duna sanaroi sigi puning thogat piduna pangthok piriba asiguma matching asi yamna puning thoganingai ni loina na akoina su asuki matik masi mipung kuding mangna sahajok piduna mipung kuding manda su cooperation piduna akoi gi masi sathaga doriba akoi gi trophy sigi match pangthok pada akoi kuding mana cooperation pibina basoina haizari aduga loina na ngasigi sanaroi sing asina akoigi ngasigi koigi lamdam sigi adugumba jati sigi yumbureni makoina akoigi Manipur gi picture ba Manipur dagi haujarakpa sanaroi kiana koigi national gi thakda natana international thakda phida kanduna zawa phida kanduna akoi Manipur bu sakta iba adugumba sanaroi kayagi haurak phamoi Manipur ni aduna Manipur da haji tongan club organization singna simbi lambi raga sanaro kay ama sengkola ibase masi yamna tangai mak phadraba ado masi yamna tawham thokba aduga masina tungkoina angang sing mu sembada akoi gi thaudang ama soibda bangtok taba yadabani haina longna dana sengkola ibasik ji yamna thagan ningai ni loina na ji Manipur gi harau kumai yauksang haiba harau kumai si nathai ramaga sports lom dal loina mai wonsi laga lam lekai gi ba club singna sports sinbi duna angang singi moren develop tahonba aduga moren discipline da makoina sanabagi arena da angang singna makoigi discipline kamaina ngakna madugi arena akoi chatka dage haiba the coach ki adugumba
कोचिंगी एडवाइस मखादा मकोइना अदुगुंबगी रूल सिंग दो ngang सानबा ngamba mayam sengkolakpa haibase hirang kuding magda modern discipline sima makoi adum punsigi oina masana madu ngakpa ngambai thauna do makoi masara churaga leradamni masini kwaidi luri base housigi matamgi angang singsina modern discipline se yaruk tabadagi ningasi akoina tongan tongan ba mai kai kuding magda amaga gi ek akoi punsanna bada tamasen makai lakwa loina namasida yamna soba punsan na bangam dabagi madugi adu marakta laiba singse masi masagi taksi kasi yaruk tabadagi masi walak padagi oirak pa yaba lambi kaya su yauk dabanati aduna sanaba haibse taksi kasi ngang na satpa aduga masada kogi hakjang phana thamba nisha pasadagi lamna leiba masigi asauba kudam singse sanaroina ulibani adu ngasi sanaroi singda agoi Manipurda koi haji nisha thingba haibse thingna ngam makri base alo sanaroi singide thingdana masa matanda adu masana adum control tokjagi baneba moi sanaroi ama hoiragadi moi masana siguma nisha ronda onjan bagi tabakse masana adum thaidok jarei ada masana adum majagi afabalambiro develop tokjareba aduna akoi khuding mana sana khona bada leiba sana ro chingse akoi matam khuding makta makhoi bu punging thogat pham thoi haibase ai ngasi gi mesi gi tanja lauraga akoi thamjage ana sana ro chingsina su matam khuding makta sana bagi arena da magi piri ba guideline criteria singdo fulfill tawna ngak tuna mai pakpa sana ro yamam oiba ngamba oibiu haiba wafamasi puning chingsinjaraga ngasi gidi matam sida yamna akangna ba oibanina wangang basi matang sida tension jage punamapu amuka sohana kurumjari thank you Tagasari loidena ngasigi thoromasi hodongna bagida makta ngasigi thoromasi daski phampham landa lengchen biriba mingwena panjarabada club asigi kai ko majarba president sir nepram and kisan lusing biraga players sing khang mai khang nabigi tanja do matang logjari Amtanga ningsing jage ekhoi thoramasi 13 khage me football trophy opening match hongna bagina makta players sing judges sing loinana officials sing sakhang ngai phang nabigi tanja do logjari loinana ngasigi thoramasi gi sigbe soibiram bai kai khomajarba loremam rameshwar mitai honorable mla kairau esina lusing biraga sanaroi sing amadi official sing punna sakhang mai khang ni inabigi tanja do lobina bani singjare Thirteen Kagame Football Trophy 2025 Hokiba Sahi 1991-92 adwaidagi haudokiba dugumlaba iramdamasibu konbiriba ibadu kagingambagi mingda pangthokjaba kyangma youth pioneer club na sinja langjaraga pangthokiba Kagame Football Trophy ngasidi tarahumdoirak subo oina 2025 asida pangthokjari asigumlaba trophy asi pangthokpana maram oirakanda iramdam irai kaya asidagi maman yamlaba national abadi international gi thakta sanaroi kaya lepaletana puthokli loinana sanaroi singtugi marakta mingoina panjarabada iramdam irai kaya asidagi haukiba saukhiba yamna maming neraba sanaroi sing mingoina panjarabada Alina Singakam daughter of says Angauba Kyangwai Maya Lekai Remi Thokchom Apokpa Thokchom Bijoy Kyangwai Maya Lekai Yai Paremba Singakam Apokpa CS Rabi Kyangwai Maya Lekai Ricky Haubom Apokpa Ais Kanta Kyangwai Mamang Lekai Soibam Abinas Apokpa S Ibomsa Kyangwai Mamang Lekai Surchandra Yumnam Apokpa Y Ranjit Kyangwai Mayai Lekai Singakam Roshan Apokpa CS Devin Kyangwai Mayai Lekai Haidiba Masak Nairiba Sanaroi Kaya Singasana Ngasi Malemgi India gi amadi international gi thakta Masak Naiba Sanaroi Kaya Oiduna Ngasingasimag Malemgi Asawa Phil Kaya da Saruk Yaduna Sanari Loinena Iramdam Asibu Asawa Mai Purakna Bahona Bada
मियाम अचौब थौदांग लौमिन्नदुना पांथोकली मरम अदुना ngasi pangthokchariba 13 khagema football trophy 2025 asi pangthokpagi khogi kanaba amadi iramda masibu asawbada saktang na bohona bada sowa pita kaliba sanaroi sing asibu iramdam sibu kolliba ibdo khagi ngamba apa masana thaujan miduna hairiba trophy asi lepalaitana lesang sina pangthok pangam jagi haiba wafum adu thamjaraga kai khumna jaraba ngasi थरोमसिगी चीफ गेस्ट की फम लांद लेंचिन बिली पामिंगोइन पंजरबदा कैलाउ केंद्र ऑनरेबल एमएलए श्री लौरेबम रामेश्वर मितैना लुसिंग बिरगा ngasiगी दाइस्ता लेंचिन बिली पुमनमकना प्लेयर सिंग असिबु सखंग माइखंगनबा अमदि टूर्नामेंट असि हौदो ए हाइबगी तंजादु लौबिनबा निंसिंगजरी
저기 잘 하게 놓네. 저기 잘 하게 놓네. 아마 들고면 저기 전에 좀 가야 겠로. 이거 차려. 됐다. Masih yang ngang, masih.
चलो Totin Kage Football Trophy 2025 ngasi opening match asigi sanabi riba tim singi mafamda kanganjari ngasi opening match asigi tim manigi players in kanganjari madudi ahanda pass score to pungamba player aduda lupa samagi mana makak bating pangbili umtanga ningsing jige ngasi opening match asigi Pass scorer ahanba goal sanman ngamba player da lupa samagi sen mateng pangbirai sen mateng pangbirupa matam mamada upa kyang bagi senior player oibiramba kyang bai khoirong rikai dagi enjoy kai komazarba yamba upa senior player enjoy na nasigi ahanba Kage Football Trophy Outdoor Tournament opening match asla sanariba sandaroisingda hari manasi kudon tabiri singida magda sinjalajiri bakyang pan club mai kaidagi tagat papung nukjari yamabu
Nang maya jadi lah ya kapak kalau tinggal change tahu apa kan? Ayo dum tanah ini jam itu. Semua tak kalau lagi umur habis nama wa, sempat cinta. Hause hab ki matam oi bagal oi na makha tarak pa Thatun Khage ma football trophy 2025 ekoi hab ki matam asida thorom bakha chathana bagi ayaba dumtang mayam dagi laujari Thatun Khage ma football trophy 2025 ngasi opening match ta sanabi riba team sing Kyamga Youth Pioneer Club KYPC versus All Star Kyamga Hariba Timani Asina opening match sanabiri yamna fazaba mongda ngasige sigumla opening match asige ahanba first goal chanba ngamba player duda lupa samngagi mana mateng pangbire amtaga ningsing jage ekhogi ngasige sigumla ba Thatun Khage ma football trophy 2025 ki opening match sanabiri ba team KYPC versus All Star Hariba Timani Asigi ahanba goal chanba nupa player duda lupa samngagi mateng pangbirei Hariba lupa samngagi mateng asi Kyamgai khorom lekai de leibai kai khomazaraba upa Kyamgai gi senior player kai khomazaraba gi yamba enjoy na mateng pangbirei masigi namakta yamba joy bu thagat pa phongdokchari loina thorom makha chata jarok poina ngasigi thorom masigi guest of honor gi phomphom nang lengsin biriba mingoina panjarabada Kyamgai gram panchayat ki chairperson obiriba agi yamba Koijam Subhas ngasigi tarom doi chuba Khagen ma football trophy thorom masiga mari lenana tentakpa marik chumba wahi amani dang thaminaba kaukchanjari Hello. Taragu humdoi suba Khage ma football trophy 2025 asigi hawdopui thorom asida ngasigi thorom asigi chief guest oina lengchin biriba akoi ming oina panjarabada Laurema Rameswar Mitai Honorable MLA Karo EC Chairman Planning Development Authority Government of Manipur ay ahan bada ikai khungna usari aduga ngasigi thorom asigi president ki phambolangdal lengchen biriba mingoina panjarabada Nepam Kisan Singh Junior Mr. Asia International Judges Body Building President KYPC aduga dai guest honor ki phamum langdal lengchen biriba
kai khumna zeraba ming oina panjarabada Ramananda Nomai Kapam MCS Joint Chief Electoral Officer Gameo Manipur Registrar Manipur Technical University Mingoina Panjarabada Farojam Landoni Devi Chairman Stanza Robert Higher Secondary School Kansipur Oza Kennedy Founder Principal Ifan Public Higher Secondary School Kansipur Advisor KYPC ay ahan muda mayam punama kai khumna baga loinana ikong nonjari aduga ngasigi daisal lengchen biriba ahalaman sing mayam punama ikong nona khuromjari aduga ngasigi football opening match asigi thoramasida lakpiriba laikai asigi ahalaman sing ima iben isinau mayam punama aduga premier dayaki isinau sing tima anima ki players sing opposition sing mayam punama ikai khumna usari ngasigi KYPC na sembi duna akoigi taraga humdarak suboina akoigi football tournament asi makhathana akoigi mamangda covid laiba amadi irang maram oiraga akoi sahi anihum akoigi lepurum matungda tournament asi amuana sembi basi ai thagatba phongdoksari amadi ngasigi football tournament asigi matangda aidi kaina sanagai masana sida kaina idea lebdinati adobo sana khonaba asina akoigi mewe da piriba kanaba singa haksang phabane lanni haiba mayamna loina khangnar wapamni adobo akoi sana khonabada akoi kyanga gi hoina akoi naharon sing akoi sana khonabada amuke hena akoi mai wonsinaba akoi honase aduga akoi su angam matim pangjege aduga sana khonaba si mamangda akoi haibi khiba mayamna su akoi professional hoina satkanda ataite state leiriba state mayam akoi sana khonaba mayam akoi pe mayam sapi duna dum leire masina laiba income sing adu mayam hena khangna rabani aduna marma duna akoi sana khonabada event akoi leiribe event sing mayam da akoi tasengna isamaki profession ni khanaga thawai jauna sanabi haina ai player sing da hajari aduga mayam na so koi sana khona bada hena koi mai wonsen duna amadi punna support tomina sa haiba wafam je thamjaraga mayam punna ma ai khurum jare Tagatsari ikai kumazaraba Kyangwai Gram Panchayat ki chairperson obiriba mingwina panjarabada Kojam Subhas ngasigi asigublaba 13 khagema football trophy 2025 haudokpugi thorom asiga mari denana sanaroi sing amadi senbi langbiriba singbo yama chauba mateng pangbi bagalorena punghangchang thogatpa waron thambiramagi damakta makha chatha jarakpada kai kumazaraba Ramananda Nomai Kapam MCS Joint Chief Electoral Officer Government of Manipur Register Manipur Technical University ngasigi thorom asigi guest of honor gi pham lang de lengsin biri babu 13 khagema football trophy 2025 ka mari lenana haudokpugi thorom asida marik chuma wahi manga tradang thaminaba kaukchinjari lengkhat piraksi kai komazaraba Ramananda Nomai Kapam MCS ahan mamaktada khunna sibu konbiri ba khagemba macai bungo mongyangamba napai bungo anibu thamoi nungda pukningda thagona jari ngasigi tarahumdoi suba khagemba football trophy ingsok lising aniga kunmanga asigum laba yamna nungai raba adugum laba football tournament asigi
हौदोकपगी थोरम असिदा दाइसदा लिंगसिन बिरिबा हौजिक उजुकना अखोइगी ग्राउंड सिदा कुमथरगा यामना थवाई यावना साना बिरिबा अखोइगी इरमदम असिगी अखोइगी केंद्र असिगी मिहुत ओइबिरिबा मिंगोना पंजरबदा श्री लौरिमम रामेश्वर मितै प्रेसिडेंट की फमफम लांगदा लिंगसिन बिरिबा मिंगोना पंजरबदा श्री एन किशन अदुगा स्टैंडर्ड रोबोट हायर सेकेंडरी स्कूल की चेयरमैन होइना थौ पुबिरिबी मिंगोना पंजरबदा श्रीमती फैरोइजम नंदोनी देवी क्यामगई ग्राम पंचायत की चेयरपर्सन ओबिरिबा श्री कोइजम सुभाष फाउंडर प्रिंसिपल इम्फाल पब्लिक हायर सेकेंडरी स्कूल की ओजा असेम केनेडी पुनमकपु अहानमक्तदा इकाई खुनबु उच्चरी ngasi thauram asibu mapung phan gani haidana lingbirakliba iramdam iraikai asigi ahalaman imaibal marumapang khwai punamakpui kai khunnabu chari print media gi chilnaw singbasu kai khunnabu chari ai matam sanga lokjuroi ge maramde akhoi gi football haiba masana aduga culture akhoi gi se sumangli la bu hairasu isai nongwai ba hairasu asigumba function da akhoi wa sangna ngangba kuina ngangba akhoi gi masi kanamtana su taning dabane maramde akhoi gi e da akhoi gi cell khudik makta अखोगी मरोइन मणिपुर की लेरिबा मियोय सिंगसिगी ईदा अखोगी साना खोनबा नत्रगा अखोगी सुमांग लीला नत्रगा इसै नोंमा हेजे चूरगा दुम लेग्रबा मरमसिना असिगुंबा फंक्शन असिदै कुइना मतम लौजरोइगे अदुबु मयामदा थमजनिंगबा वाफम मदि अखोइना मणिपुर की मपान हेक चटपा मतमदा फॉरेन दबु ओरसु मणिपुर हारगदी अखोइदी ख्वाइदगी मसक ताकपा मणिपुर की यामनो लेमजनिंगाइबा मसक हारगदी स्पोर्ट्स ने कल्चर ने मरमदुना इंटरनेशनल प्लेटफॉर्म दा अखोइना उरिबनी अखोइगी मणिपुर मसक ताकपा मसक नाइबा सानोरी मयाम अखोइ लेग्रे हाइबा मसक नाइरबा सानोरी सिंगदो असिगुंबा लैकाई मसा मसा लेरक मसा मसा दा पांगथोकपा स्पोर्ट्स के थोरम सिंगसे मसिदे थोखिबा ngaktaneब मरमसिना अखोइगी मणिपुर से मखाताना अखोइगी मालेम की फंबाकसिदा हेना मसक थोकपा मणिपुर म ओहिनगे हारगदी असिगुंबा थोरम सिंग असिगुंबा स्पोर्ट्स की फंक्शन सिंग असिगुंबा टूर्नामेंट सिंग सिदा अखोइना यामना सपोर्ट तौबिबा मचंगी मसिदा अखोइना मोरल के सपोर्ट खक्ता नते अखोइगे सेन की सपोर्ट ओइबि याय अदुगा पुकनिंग की वाखल की अखोइ थौना पिबि याय एनी फॉर्म ऑफ सपोर्ट से अखोइ पिबि मथौ ताय ngasi ngasi मा अखोइगी नुसा साखरबा मरकसिदा अखोइगी इरमदम इरेकाइसिगी काचिन कोया खुदिंग मक्ति थोपि रहिबा अहलमन मरुमपांग नाहल खाक्तना थोपि रहिसे स्पोर्ट्स पर नुसिजै हाइबसिगी मयक लारबा खुदम मने मरमसिना असिगुंबा स्पोर्ट्स के थोरम असिदा अखोइ मथंग ताबदसु मथंग सही सिंगदसु खागेमबा ट्रॉफी मसि अखोइगी चांग नाइना दुमक पांगथोकपो ओबियु मसिदा अखोइ लेकाइसते लेरिबा खुलसते लेरिबा मिपम खुदिमकना अखोइ सपोर्ट तौमिनसी हाइबा वफम मसि थमजरगा आई मतांगसिदा टेंशन जरी थागतसरी President थागतसरी काय कुमजरबा Ramananda Nomai Kapam MCS Nasagi Toromasika Mailinana Yamna Marik Chumba Sanaroi Singh Amadi Sanaroi Singh Butawai Habliba Organizer Singda Hena Tauna Hena Wakal Hapiramba Waron Tamiramagdamukta Makasa Tazara Putangasi Toromasigi President Pum Land Election Biriba Mingwena Panzarbada Nepram Kisan Singh Junior Mr. Asia International Jazz Bodybuilding Lunana Hojozik Club Asigi President Biriba Agiyamba Yamna Samba opening ceremony asiga mailena waron thamina ba yaba boksinjari ahandom अहानबा मक्तदा इरमदम असिबु कोनबिरिबा इपा इबुंगो खागेंबा मचा मचा मपा मचाबु खोरमजरी लोइना लोइना ngasi 13 सुबा खागेंबा फुटबॉल ट्रॉफी 2025 ngasi gi थौरम असिदा अखोई पुनमकना इकाई खुमनजरीबा इरमदम असिगी ऑनरेबल सर लौरेमम रामेश्वर मैतई Chairman PDA Government of Manipur bo ahan muktada club ki amadi ai isagi oina thagat pa phongdok sari ani subada
ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯑꯕ ꯔꯥꯃꯥꯅꯟꯗ ꯅꯣꯡꯃꯩ ꯀꯥꯞꯐꯝ MCS Joint CEO Government of Manipur amadi Kojam Sobhas Chairman Kyangbai Gram Panchayat aduga Pharoijam Landoni Devi Chairman Standard Robert Higher Secondary Kanchipur aigi yamba Oja Kennedy Founder Principal the Infant Public Higher Secondary Kanchipur High Riva Ekoigi Ngasigi Mayada Lengjin Bikiba Punamakpu Yamna Club ki Maikai Degi Amadi Isagi Maikai Degi Yamna Thagat Chava Pongdok say especially Aikoigi Honorable Sir Rameshwar na Yamna Chillava Tanja Kaitok Piduna Nasigi Kagemba Trophy ase Ekoi Chief Guest Katang Wibiba Natana Masamak Yauna Sanabibase Ekoi KYPC gi amadi Irekai asigi Iramdam asigi yamna Soktok Chaningai ni haibasi Ekoi Haijaningi Tournament asigi matangda Ekoina Thoidokna Haijaningai su lejade Yamna Tenjan jage Ekoina ngasi KYPC na Nasai Yamba Kennedy na haibi gi badu Karam na KYPC na Kagemba Trophy Hogdorokhi Atai mayamna Marik Chumba mayamama haibi krabada Aikoigi club ki site gi hantak ki si tournament sigi asengba aikoigi tournament sigi idea haijar gadi hauzik Manipur da me ahum dagi chatrakliba yamna nuaitaba misi mina mioiba kya gi punchi manghallaba mioiba kya gi yum akoi yutum phauba mai thadok pikraba mayam sigi khanaba chainaba phunaba amaga hanaba mayam se Masi Ekoina sports ta wontoga Yamna Ingba Tappa Manipur ama Amuk Hanjalak Nabagidamakta Ekoina Nasigi Football Trophy asi Ekoina Sinjabani Masida Asoiba Aranba Kaya Yaukrabasu Miyamna Kangzadaba Haijadriba Ekoi Club ki Thongmi Singni na Khanbiduna Miyamna Ngakpigani Aroibada Nasigi Football asida thawai hapiriba team ani lakpiriba Judge Singh aduga Irekai asigi nungsijaraba ahalaman lai guru iche ichan punamakpusu club ki maikai dagi punchi chuppagi laman tonsinjare haibasiga loinana ngasigi president's speech matang soisida tensinjari. Thank you all. Tagachari kai kumbajaraba Kyangwayur Pioneer Club ki president loinana 13 Kagema Football Trophy 2025 ki convener oibiriba yamba Nepram Kisena yamna marik chuma oron thambiraba matungda aikogi match asi haunabagi khoi sem saba pungdamang loisinjar ngai tanja minute abakhaktang mayam dagi ayaba logjage Kyangwayur Pioneer Club na pangthok chariba 13 Kagema Football Trophy 2025 ngasigi hogdokpagi opening ceremony asida dais de lenkat piriba nusijaraba iramdamasigi honorable MLA Kairau AC Loremam Rameshwar Mitai Sinjalangiriba Organizing Committee ki Maikai dagi Kudol amakak tamjana bugidamakta min amakatang honorable sarbu stage lenkat pirnaba kauksinjari lenkat piraksi kai kumanjaraba honorable MLA Kairau SC Loremam Rameshwar Mitai hariba Sinjalangiriba Organizing Committee ki Maikai dagi koi kudon pot amakak tamjage aduga makha play asi hoba yana bugidamakta miyamna kai kumanjaraba honorable MLA gidamakta ahuba khuba amandang mayam dagi nizari Goal matumma masarge Tagasari kai kumanjaraba honorable MLA da Sinjalangiriba Organizing Committee ki Maikai dagi asab kudol lobi bugidamakta makha tharakpada khoi ko convener na kai kumanjaraba president da kudon pibina baning singjari ko convener na bibiro do mathamda aduga kai kumanjaraba president Nepram Kisenda Sinjalangiriba Organizing Committee ki Maikai dagi kudolamdang taminaba kogi now General Secretary now to mana pibina baning singjari Kisan president Tagasari mathangda kai kumanjaraba Ramananda Nongmai Kapam MCS
ngasi thorom masigi guest of honor da sinjalangjiriba singi maikadagi photo session lamata da pio habado ka dawrage noibo makha tarakpada ikai ko mazaraba koijam subas o ise yare ikai ko mazarbi koi khoi pumdu maki se perijam landoni devi chairman standard over higher secondary school sinjalangjiriba singi maikadagi kodon tamjari mathang da ikai ko mazaraba Kyangwai Gram Panchayat ki chairperson oibiriba koijam subas sinjalangjiriba singi maikadagi kodon simatang tamjari mathang da ikai ko mazaraba oja Sam Kennedy founder principal the Impal Public Higher Secondary School da kudon se matang tamjari thagatsari pumna mapul loina makha tarakpa play miyam pumna mangna kyangwai hebong mukhong lampak da miyeng tawinaba khusinajari pumna mapu thagatsari
All Star gi jersey number 15 out aduga jersey number 13 ngan by in. Substitute tengah jersey number 8 KPCB jersey number 8 out. Jersey number 11 Nares in.
Substitute tanga All Star ki jersey number 11 Santanu out, jersey number 16 in Karnaji.
Substitution Amtaga. All Star Kyangway jersey number I, Roman out. Jersey number 2, Robinson in. Marakana Nasidi Hokro Tata Jariba Tarau Suba Kageba Bourbon Trophy ki Hayang Mes Ani Le Jagani Nungtilgi Pungamada Ahanba Mesoina MYUC Irengol Amadi AYLC Arati Aribati Manisna Hayang Ahanba Mes Sanabigani Ani Suba Mes Nungtilgi Punganida Singoi FC Angtha Amadi RS FC Sanjenbam Aribati Manisna Hayanggi ani suba match oina nungtilgi pung ani da sanajagani. Substitute KYPC jersey number 20 out. Jersey number 7 Max in. KYPC jersey number 2 Nganba out. Jersey number 6 Sanamacha in. KYPC jersey number 2 Nganba Ngaupa out. Jersey number 6 Sanamacha in.
Substitute jersey number 2 Moba. Saya tu match yang akan sana bermain nama masih Warmina. Jersey number 6 Sanamacha in. Selesai time 2 minit. Pakai break. चथजरीब टूर्नामेंट की हयेंग निनी चनबा नुंगथिलगी अहानब मैचता MYUC इरेंगबल अमदी AYLC आराप्ती हारिब टीमनिसिना हयेंगी अहानब मैच होइना नुंगथिलगी पुंग अमदा सानबिगनी अनिसुब मैच होइना नुंगथिलगी पुंग अनि द सानबिगदबा चिंगोय FC अंथा अमदी RSFC संजनबम हारिब टीमनिसिना हयेंगी अनिसुब मैच होइना सानबिगनी थागतसरी
13 खागे फुटबॉल ट्रॉफी 2025 क्यांगबा यूथ पायनर क्लब ने सिंजलांगीदुना ngasi yaipharaba February ki tangani solising ani kun ngamanga nomajing numit asida odopagi thorom asida saruk yabiramba kai khumazaraba mingwena panjarabada Loramam Rameshwar Mitay Honorable MLA Karawesi Chairman Planning and Development Authority Government of Manipur kai khumazaraba Honorable MLA bu sinjalangji riba kyangwa youth pioneer club ki maikai dagi thagapra phongdokchari mathangda kai khumazaraba President Ipampham Langda Lengshin Biriba Mingwena Panjarabada Nepram Kishan Singh Junior Mr. Asia International Judge Bodybuilding President Kyangwa Youth Pioneer Club po Kyangwa Youth Pioneer Club ki maikai dagi ngangkholi tana thagat saborena kai khumnabusari loina guest of honor ki Pampham Langda Lengshin Biramba Mingwena Panjarabada Ramananda Nongmai Kapum MCS Kojam Subhas Chairperson Kyangwa JP Pairojan Nandoni Devi Chairman The Standard Robert Higher Secondary School Kanzipur Amadi Oza Asem Kennedy Founder Principal Infant Public Higher Secondary School Kai Kumazaraba Pumnamakpo 13 Kagema Football Trophy 2025 Opening Ceremony Asida Ho Wadagina Loiva Popum Pungpana Saruk Yabiram Bagida Magda Sinjalangir Singi Maikaidi Ngampay Tana Tagat Saba Punguk Jabrona Nasigi Opening Mess Asida Saruk Yabiriba Tim Kyangwa Youth Pioneer Club Amadi All Star Kyangway Haribati Mani Asibusu, Sinjalangji River Club Sigi Maikadigi, Yampalitan Taka Pondokchari, Lunina, Nasigi, Tarom do Shuba Kagin Trophy 2025, Toromasibu, Hodopi Toromasida, Manipur Pumbagi, Miang Tabiriba, Idam Damasigi, Sanoi Shumupun Jang Tokoliba, Dengbirk Liba, Electronic Print Media gi sina upum namak pusu sinjalangji riba singai maikaidagi ngpai leitana thagat sabagaloina maruoina ngasigi thorom masibu live coverage hobudagi loiba phawda pibiriba singimai 360 kai khumazarba media partner busu sinjalangji riba 13 khagema football trophy 2025 ki maikaidagi ngpai leitana thagat ba phongdok sabagaloina ngasigi asigumlaba tarawhomdoi suba khagema football trophy 2025 hodopgi thorom masi The Saruk Yabiriba, Limbirakliba Pumna Makpu, Namkali Tana Tagat Pondok Jabagaluna, Nasi opening ceremony Toromasi Matangasida, Lucinjari, Haina Miam, the Karina Bayatang Nizari, Pumna Makpu Tagat Pondok Jari.